अहानबद मरोइबो पाउ पिजरे गाड़ी थेंजिनगे तौबगी वाहौदा लाइसेंस गन कापदा मियोय अमा सिरे मियामना यानिंगदब फोंदोक्तुना इम्फाल एयरपोर्ट लंबी थिंगलुरे मथंग था फाउबगी मनुंगदा फमूंग यांखै leiba jiribam hospital gi basic facilities sing pibaga loinana free the test यांखै humdoi tounabagi khudong chaba phanghallagani haina health minister L Jayentakumarna phongdokhre amade Kishorechandra Wangkhemcha gi mathakta NSA paliba si sarkar asina hekta panba ngamba natte miyamna lana loubiganu haina BJP gi spokesperson MLA Rajen phongdokhre kurumjari Times of Manipur News yengbiri pupunungpu kumantem jantamna taram nokjari hojik miyamda pauk shandokna pijari gari thengjinage tawbugi wahogda license ganna kapada miyoy ama sire miyamna yaningdaba phongdoktuna Imphal airport lambi thinglure chenaba miyoy police na fakhre hiramsida report ama Gari thengzinage tawbagi wahogdagi license nomaina kapada nupa ama sire yaningdaba phongdoktuna Imphal airport lambi thingzilure Thagdogasi ngarang numidang pung taraga minute kun satpa matamda Lamphel police station gi manung chanba naurem thong ahanbida thokibani Laikhitraba miyoy adugi maming Salam Prasanta chahi kunmari apokpa Salam Tomba kawi Sangangai Usekon airport road tagini mahak workshop ta rangi mystery oina thabak suraga mayum puba miyoyni mahak isahi mari khaktamak ngairiba pikliba masanupi amasu lei Mahakpu nongmaina kaptuna hatliba miyoy aduna sagolban laukrakpam lekaidagi sabungbam Buddhachandra Singh sahi yankhaiga taruk apokpa Laikhidraba CIs Babudhon kawi mahak leimakhongda leiba SBI branch ki deputy manager ni hairi Police tagi fangba paugi matunginna Laikhidraba Salam Prasanta mahaki mamanaba taruka loinana angauba masugi Swift car amadi amuba masugi Chevrolet Cruze amada tongduna naurem thongda lakhi Naurem thong ahanbi lana na batauringaida sabungbam Buddhachandrana signal light yengdana mahaki I-20 car mamai kaksilakpada gari thengzinage taubadagi ningai sangdanaba adu thoki maduda sabungbam Buddhachandrana mahaki 0.32 license pistol puthoktuna nongmai round ama kapsilamlaga mafamadudagi khonglei thuna senkibani hairi Nongmai kapsilamba aduda Salam Prasantagi thabaki oi thangbada panbadagi khudakta lakminaba mamanaba singna mahakpu Rims Hospital da pukhattuna laikatnanaba hotnabada lambida Salam Prasanta laikhidabani hairi Thawdok adu thokraba matung senariba sabungbam Buddhachandra Lamphel police ki team amana masagi mayumdagi nongmaiga konana fare hairi Salam Prasanta mihatpu yaningdaba phongtoktuna sangangai usekongi praja miyamna ngasi ayuk pung taraga minute kuntrarom tarakpa duwaida Imphal airport lambigi nakal animak thingzinduna khongjang sangsinki Saurakna pung amarom lambi thingbagi khongjang adu sangsilabatungda Imphal West District Police ki SP Kishorechandra amadi Nauria Pakhanglakpa Kendragi MLA S Subhash Chandra Singh laktuna khoisaunaraba miyam adu themjinanaba hotnaki police amadi MLA gi maikaidagi mara leiba miyoy fare ain gi matungin namatik saba sairak piragani haina thajaba pibadagi lambi thingbagi khongjang adu handokhi Thagdogasiga mari leinana Usekon Youth Volunteers Organization gi President su oiriba People's Action Committee gi convener Sarat Khumanna haikibada license ganbu karamba matamda karamba matangda siznagadage haiba khangdaba miyoy amada khudlai pahenbadagi thoklakpani laingakna license gun piba tokpiro amadi license gun sing pulap laukhatpiro haina mahakna haiki nisa chabasina khwaidagi achoba problem amani akoi yamna santi ji leirena khanjarubani adubu Ujik thoi ba thawdoksina maram moraga aikoina Manipur da leiriba license gun singje masi pulap government na collection tawragadi aikoi license gun puna painadragadi aikoi santi hana ujik santi da hanjalai bisidagi amuka hana peaceful oiba santi leiba state amu orani na aikoi Mathang ta phaobagi manungda phamung yankhai leiba jiribam gi hospital ase mapung phaba hospital ama ohenba ngamdrabasu Hospital asige laitaba yadraba basic facilities sing piragani haina Health Minister L Jayentakumarna jiribam gi miyamda thajaba pikre Minister L Jayentakumarna ngasi jiribam gi hospital gi fibam yangchiladuna hospital asida lemna test yankhai humdai tawba yabagi center amasu mathang tha phaobagi manungda jiribam da thamlagani High testing asigi damak specialist technician sing lakhalagani masida natana district asigi award apasing menkhanavasu lengakna honari masida miyamna mateng pangbiyo haike Minister Jayentakumarna jail jiribam court complex amadi T state ki fibam su koina chatuna yangshin ke
khongchat aduda jiribam kendra ge MLA Asabudin Health amasung Law Department ke official sing DC jiribam SP jiribam amasung atai official kya su saruk yakhe ngam lu khona ge nam di matuda mayam ge ana mayam ge lay matu ngai na ba free diagnostic adana praja sangin hai gi free da phating da bidan ko phating da bida test mayam am tong da I test to gera am to gera na makhan sura makhan yang khai gum doi different test si mayam se pulap koi lo bi ana ba akhi tongan ma akhi mi tim ma hostel si mi na ta ba tongan ba tim ma si le laga Becin mayam tu kilag matmai itu hanjir. Ngasi New Delhi de pangthok kiba thoram amada India ke Vice President Venkaiah Naidu na Manipur ke Chief Minister da Champions of Sense ke award khusina krai. Mana ase Chief Minister N Birena lamdam sida lusingba amoina mathau ningthina pangthok pa amasung afawa onba kya purak pagidama ikai khunaba utpo oina pirakhebani. Kishorechandra Wangkhemcha da NSA palivasi palivalengak asina NSA hekta panba ngamba natte miyamna lana loubiganu atamna na mi amage hak manghanba natte haina BJP Manipur Pradesh ke spokesperson oriva MLA Rajen phongdokhre Asi MLA Rajen ki News Secretary leiba office chamber da phangthokpa phaobagi mifam amada phongdokhibani phaobagi mifam aduda party ki general secretary media nimbasu saruk yakhi spokesperson su oriba MLA Rajen na makha taraduna center amadi state asida Bharat ki freedom fighter kaya gi ningsing palan thoram kaya taunari hisam irabot ki postin stamp futhokli New Delhi ki Sanakripuri road pu Bir Tikendaji road haina ming tholi Indian Coast Guard ki jahaz amada freedom fighter Rani guiding lu gi ming phau thonki UPA ki matam dasu Indira Gandhi amadi Sonia Gandhi ki birthday phau tauri Bharat pu ning tamnabo honabada asoba saruk yakhiba Jhansi Rani gi mapok numit palan tawbada kari akaiba leibage palan thorom adu BJP na lusingba sarkar asina sinduna pangthokpasu natte sarkar sibu pairiba party ki mahila ki wing amana chinduna pangthokkibani thorom asida NSA da leiriba Kishorechandra Wangkhemcha na atamnana Prime Minister Modi State Asigi Chief Minister N Biren BJP amadi tongana lejaba RSS yauna masin thiduna saitharakkiba asimak yamna laibak thibani UPA gi matamda Indira amadi Sonia Gandhi gi palan tawba matamduda kari gi tumil leiribano masi kanagumba kharana insinba manba natraga thawoina haiba manba maungda hairapasi yamna laibak thibani paliba sarkar asina mangonda atamnana nungaitaba amadi dandi piningba leite loinana journalist singbu yamna ikai khumnaba uttuna lakpa sarkar amani Kishorechandra tauribasi ahanba natte handaki asina ahumlak subani journalist ama oibagi ikai khumnaba uttuna FIR fauba pandana thadokibani sarkar asina mi ababu NSA panbiu haina ikhalakpadi yai adubu sarkarna hekta panbadi ngamde NSA panba haibasi hekta yaba natte retired chief justice amana chairman oiba senior advocate sing yauba board amana kupna yengsilaba matungda kanagumba mioi amabu NSA panba yare haiva confirm tawgadabani Kishorechandra gi mathakta infan osina case ama lokhalaga NSA palaga thagala I masi board putholakpada maram chaba yauromba yai adunani NSA detain tawbada yare haina board confirm tawba oiramgani NSA paninglaga panba paninglaga pandaba sarkar nate sing amasung tam thong manana saukhatnaba kan honariba sarkar ani sarkar asina mahakpu nungside miyoibagi hakki wangbada hekta NSA panba nate Kishorechandra NSA panbasi miyamna lana loubiganu man tawruriba thabak adugi yenglaga bona NSA panba ayaba pikhiba oiramgani haiki Congress na litoba government lengi kanda koi Indira Gandhi ki birthday toba Sonia Gandhi ki toba kanda na kari gi ngangdri mama kari gi kano tawriba tumin leiba ngasi Congress na BJP na koi chigumba Jasirani gi palan namakak birthday amakak adusu BJP party na koi leiba BJP gi mayam sina chauna tawsun taba mahila group amakang na tawjaba potu dana masidaida mana yamna koi BJP bu amadi masiga koi leiba government asibu pallaga chairaga ngang ba se atamna tawge tong khallaga tawba male aduna NSA habse government na panba ngamba nate government na hoi mangonda charge ama tawbudi yai kanagumba mi amada government na NSA charge tawbudi yai adu NSA dubu charge government na charge tawroiba NSA palibado
मधु याई नत्रगा यादे हाइबा कंफर्म तौबदुदी अखोई चीफ रिटायर चीफ जस्टिस समना अखोई चेयरमैन ओरगा सीनियर एडवोकेट सिंग leiba mayam sing ado maduna board ta putho ka na mangon da charge tawrei se yai chumi natraga chumde haibana singba mayam ama अखोई नैनरा कांदा मधु अखोई कंफर्म तौबनी अदुना अखोई केशोरचांद्र मतांगदा NSA पालिबस्तेदा अखोई थोइदोंना अखोई मयामना लाना लोबीगनु गवर्नमेंट मबु अतमदना अखोई मिगी राइट ह्यूमन राइट मांगहनबगी कनो नते माना माना तौरुबा थबकसिंग अदुदैदा येंगाकांदा बोर्डना माबु अयाबा पीगिबनी हाइदना अमरोमदा ह्यूमन राइट्स लॉ नेटवर्क न्यू दिल्ली की जनरल बॉडी मिफमना लंदमसगी पाउमी किशोरचंद्र वांगखेमचाबो NSA की मखादा फाजिनदना चही अमा जेल थमजिनखिबगी थोंगबो अकन ममोंगदा यानिंगदब फोंदोखरे थासगी 18 कुनहुमदोई फाउबा राजस्थान चथखिबा ह्यूमन राइट्स लॉ नेटवर्क के एनुअल जनरल बॉडी की मिफम अदुदा तोंगान तोंगान बाय स्टेट कुनमंगादगी लाकपा लॉयर अमदी ह्यूमन राइट्स एक्टिविस्ट क्या सरुक याखे मिफम अदुना किशोरचंद्रना महाकी पुकनिंगी अनिंगबा अपाम फोंदोकपदा फजदबा वाही वाता याउखिबगीदमक मणिपुर लेगांगना लौरिबा फिरेप असी हक्चिना लौबगा लोइनाना अकन ममोंगदा कंडेम तौखे अमदी किशोरचंद्र की खोंजंगदसु सौगतनबा वारेप लौरे हाइना फाउंडर मेंबर सीनियर एडवोकेट डॉक्टर कॉलिन गॉन्स्लेपना फोंदोरकले If there is anything the Human Rights Law Network can do to help, to support, legally or otherwise, the Human Rights Law Network stands fully with him. And we will support him, and we are sure of victory. Because what is done is totally unconstitutional. Youth Forum for Protection of Human Rights na Kishorechandra bo condition amata yaudana thadorok triba fawba tumina leithokloi miyam ga khusan aduna asumbagidamak thengnagani haina forum asigi president na thadorokpa cherol amana haire cherol asina makha taraklibade manipur lengangna Indian constitution na piriba miyobigi right to freedom of expression khongawnabagi mayokta lamdam asigi nahasingna horoktringaida Kishorechandra bo condition amata yaudana thadokadabani haina su palakle hojik pawgi marak thana ten babre matang logjare Blue Scent Christmas and New Year offer sale. Come and grab this offer. Pick any items and get 50% flat discount. Offer valid till 10 January 2019. Blue Scent exclusive showroom Changangai Ghari Airport Road, Imphal. Break matungda miyamda makhatabo pau pijare Manipur Police Constable lisingani taratruk batch ki DPC tha asigi kunipan fawbada haidok trabade akan ba khongjang lakadore ngasi Manipur Press Club ta pangthokhiba pawgi mifam amada JSC for Police Constable lisingani taratruk batch ki spokesperson phongdokhibada Manipur Police Constable lisingani taratruk L Jayentakumarna chairman oikhiba batch asigi oina mai pakraba candidate asi punna candidate lising nipan ga chani marfu tare ni candidate asigi manungda DPC kuina haidoktuna leirakpadage thamoi laiman oiduna leikhidaba fawba yaukre aduna hojik paliba lengak asina candidate singe awaba ubidana DPC ki fal asi athubada haidokpio haina chief minister gi puning chingsilakle karigumba lisingani taratruk Manipur Police Constable batch ki DPC asi haidoktaba thoklabade JSC na landam asida leiriba CSO singa akanba khongjang kya sangsinaba sem saba loire haike Hong Gitabaksu Puriba Honorable CM na high DPC ki result अथुबदा रिजल्ट आउट तौबियो हाइदना इकोगी जॉइंट एक्शन कमिटी 2016 पुलिस कांस्टेबल री माइगै देगी नोलुक नानिसिंग जरी हाइबा DPC की फल लाइबा तांग कुनगनिपान फौबगी मनुंगदा रिजल्ट आउट तौबिदब तारगदी इकोई मखल मखा क्या की खुंजक चंचिन जरकनी अमदी मणिपुरदा लाइरिबा सिविल सोसाइटी ऑर्गेनाइजेशन सिंग पुंचिल लगा हाइरिबा DPC की हाइदोक तबासिक दिदमक्ता अकन बखुंजन चंचिन ना बसेम साबलो सिंजरी हाइदना अमुकसो हाइने पाउगी मिफम अदु लोइरबा तुंगदा कैंडिडेट सिंगना चीफ मिनिस्टर बंगलो तमना वाकत खोंगचत अमग लोइनाना मेमोरेंडम पिशन बलाखे मदुदा पुलिसना पोस्ट ऑफिस ममांगदा थतुना थमखे ngaihak nakalani gi marakta muknaba thoke adumakpu JSC gi mihut khara khangatuना चीफ मिनिस्टर सेक्रेटरीट मेमोरेंडम पिशन खे JSC की member MD Hamidna
लाक्लिबा डिसेंबर 19 फाउगी मनुंगदा हाइदोक्तना थमलिबा फल असि हाइदोकपियु नत्रबदे मथंगी नुमितगे डेमोक्रेटिक ओइबा अकनबा खोंजंग कया अमा संगसिलगनि हाइखे 2016 के रिक्रूटमेंट पुलिस कांस्टेबल असे लाइबा डेट 20 का 8 फाउगी मनुंगदा सरकार नसानी नानाउनी खल्लगा अखोई रिजल्ट असे हाइदोक्तबा तारगदि मखल मखा कया गी खोंजन अखोई डेमोक्रेटिक ओइबा मवंगदा खोंजन क्या संगसलकने हाइना अखोई जॉइंट कन्वेनर की माइकैदगे हन्नाना निक्सिंग मथंग सही अंगन बसरुक पांथोकदोरिबा लोक सभा मिखलदा MPP की मिरेप ओइगदबा मीगी मिंग लाउथोखरे ngasi MPP की ऑफिस पांथोखिबा पार्टी असिगे यांखै माथोइ सुबा मपो कुमोनगा मरी लेना पार्टी असिगे प्रेसिडेंट ओ जोगिंद्रोना महाक मसामक लाकदोरिबा लोक सभा मिखलदा इनरदा अदुगा आउटरदना लौकाम काइपुना पार्टी असिगे मिरेप ओइरगनि हाइना लाउथोखरे महौसागी खलदा अकाइबा पीदबगा लोइना लमदम असिगे खुचा हैरबा मियोइसिंगदा पुकनिंग थौगनगाई ओइरबा वाना मखुम ओइबा डायरी अमदी इंग्लिशिंग अनि तरामापन की कैलेंडर ngasi salai holdings private limited की चेयरमैन नारेंगबम समर्जितना पुथोखरे तेरा लोकरापम लेकाइदा लेबा salai की ऑफिस ता पांगथोखिबा थोरम अदुदा समर्जितना ngasi अनौबा अमदी मणिपुर की अहानबो ओइना पुथोखलिबा डायरी मखल असिना लमदम असिगे खुचा हैरबा मियोइसिंगदा अनौबा इनोट अमा पिरगनि अमदी मसिना हेना फजबा वाखलोनसिंग पुथोक्तुना लोतुना लेरिबा हैसिंगबा कया अदु उथोकनबगे तंजा अमसु ओइरगनि हाइखे डायरी असी सलाइना अखोगी इको फ्रेंडली ओइबा मागी केमिकल फ्री ओइबा अमदी मियामदा हेना कनो ओइगदबा अखोगी आर्टिसान सिंगबु योखतपा अमदी अखोगी लेरिबा कमाई क्राफ्ट सिंगसिदा हेना अनौबा इनोट अमा पीननबगी दमकता ओइना सलाइना वाना मागी यामना पाना इलबा मतुंगदा वाना मखुम ओइरगा मनुंगी चीसिना मनुंगी इचम चंबा अखोगी मागी ची अमा ओइना अखोइना हापचरगा मसी मयामदा अहानबा ओइना इंट्रोड्यूस तौजबनी Salai Holding Private Limited Koba Lanai Company amana miyamgi pangal oiriba democracy da yamna maru oiba yumbi amabu senjau paire matagum singnarakpagidamak Maoist Communist Party Manipurna akanba miyang changlagani BJP na laingak paireklaba matungda democratic oiba ihau khudimak namtharakpada Salai Holdings Private Limited ki thawngna nakoinana natraga atamnana democracy da chauna singnarakle haina lup asigi cherol amana hairakle cherol asina makha taribade ngarang amju amade editor guilds manipur ge general body mifam na lokhiba warep adu lup asina taramna oi amade khongthang ase manipur miyam na su taramna opio hairakle Mahatma Gandhi ki chama ge yankhai suba mapok kumon ga mari lenana Mahatma Gandhi na manglamba clean India safe India for women amade yumthong khuding da toilet lehengadabani bani haiba pandam da bharat pumbada survey tawribe Sangitha Sridhar ngasi border town oiriba more da thunglakre More के तोंगान बमफम सिंह कोइना चतुना यंगसिन खिबे संगीता श्रीधरना टॉम टीवी का अखनना उनबा अमदा मणिपुरना इंडिया की स्टेट सिंह मनुंगदा नुपी सिंह खक्तनतना मयाम गे ओइबा लु नानबा टॉयलेट सिंह मतिक चाना अमदी मरांग काइना लई हाइना फोंगदोखरे कोइम्बटोर दगे चही यांखै सुरबे संगीता श्रीधर सही असिगे अगस्त 12 दगे हौरगा मथंग सही के मार्च फावबदा भारत सिनबा थुंगना चनबगे पांदम थमले ngasi moreदा थुंगलखिबा से महाके चामगा मरिफु 18 सुबा नुमितने हजुक फाउबगी ओइना किलोमीटर 23 गाड़ी थौदना लाखिबे संगीता श्रीधरना महाकना मखाताना फोंगदोखे ये जगह है मोरे इंडिया म्यांमार बॉर्डर जो ये मेरल नदी है और ये ब्रिज है आधा ब्रिज इंडिया है ब्रिज से पीछे वो जीरो लाइन और उसके पास म्यांमार है मैं मणिपुर काफ़ी जगह देख चुकी हूँ जब से उधर आई हूँ मुझे इतनी काफ़ी टॉयलेट्स मिला है फर्स्ट टाइम मुझे लग रहा है कि इतने टॉयलेट्स को यूज़ नहीं कर पाऊँगी तकरीबन एवरी 200 to 500 मीटर्स कुछ बनाया प्रोविजंस ये कंप्लीट टॉयलेट भी हो सकता है नई यूरिनेशन की प्राइवेसी स्पेस है कई तरीके से बनी हुई है सो स्वच्छ भारत अभियान हैज़ रिजल्टेड इन अ वेरी कंक्रीट रिजल्ट and Manipur people being very cleanest people of India if I can say इधर वो भी जो स्वच्छ भारत अभियान का निशानियाँ है मैं निदर्शन इधर देख चुकी हूँ ये घर मन में भी सफाई सब साफ है ये स्वच्छ इंडिया का एक प्रयत्न है इधर निदर्शन दिख रहा है नुपीबु हंथब मियेंग येंगबिबा तौरोइदबने हाइना बिष्णुपुर डिस्ट्रिक्ट के एडीसी एम गोजेंद्रना फोंगदोखरे वाफम असे ngase beti bachau beti padau gi makhada sports amade mahima singi lamda khangalaba nupi maheroi amade sanaroi singda akhanaba mana pibagi thorumda phongdokhibane
District Administration Bisnupur, ZEO Zone 4 amadi District Youth Affairs and Sports Bisnupur ahumna sinduna Mini Secretariat pangthokhiba thoram aduda ZEO Zone 4 and Tikendrajit AC2 DC and Linda District Youth Affairs and Sports Organization gi Youth Officer Gojendrosu thoram-mapu oina saruk yakhe ZEO Zone 4 and Tikendrajit na haikibada Beti Padao asina Hojikti District asi Council scheme asigi makhada afaba maheroi amadi sanaroi nupi masa sing khangatuna puning thona hapani makhata nasu afaba nupi masa kya putholokpa oiresanu haike family le rakanda tradition de janaraiba sai sarvaje na paliba sai tradition ne yadaba upana khtanena wakan leiba ina khitang nima dawna leiba asi tradition se you have to break that tradition. District asigi oina lisingani tara nipan oina class 10 amadi 12 ta ma khwaidagi phangba nupi masa maheroi tara amaga tongan ba discipline da award amadi mana phanglaknaba sanaroi nupi masa kunda case award sing khusinake chief guest oikiva ADC Bisnupur M Gojendrona haikivada sex ratio da nupadagi nupi na hanthana leire chang manaba amada leinaba Bharat Sarkarna beti bachao beti padao phongdokhre Hojikti district asi scheme asina cover tawrakpadagi nupi sing yaifanaba thabak paikhatle makata nasu paikhatkigani nupi angangbu nungsina loinagadabani makoida hanthaba minyeng loidabani haike district sida kwai awang oiribase masi mathang awang thak khalakadi nakoina Bisnupur district asi sanabado ero lai sudo ero lamdam asi Bisnupur district asi yam afaba yam hena chaphalakwa adugumba district ama oihandinbagi apapadu ayang phongdokhre Paugi Marathana Ten Babre Matangalojare. Second Sheikh Babumacha Memorial 7-a-side Men's Open Football Tournament 2018. Sponsored by Sheikh Babumacha Memorial Trust. Venue Princeton International School Football Ground. Khetri Awang Lekai, Khetrigao, Imphal East, Manipur. Opening ceremony on Saturday 29 December 2018. Chief Guest Mohammad Nur Rahman Sheikh, IFS Consul General of India, Jeddah. Prizes Champion ₹1 lakh with running trophy. First runners-up, second runners-up, best player, best goalkeeper, golden boot, fair play team, hero of the match. Every match, admission form available for free. Last date of form submission 28 December 2018. Contact number 7629025096 and 9077443233. Break matungda mayambam kana taram nokshire. District Non-Communicable Diseases Cell, District Health Society Imphal East ki makhada khabai soida leiba taret suba Manipur Rifles Battalion asinduna ngasi battalion asida diabetes, kidney function amadi liver function gi nomgi oiba free screening camp ama pangdokhre. Camp adugi matangda NCD Cell gi Nodal Officer Dr. Suran Joina ngasi pangtholiba camp asi State Health Directorate ki lising makhada pangthokpani. Diabetes hairiba laina makhal asina nare haibasi phongdokte. Masina naraklabade haksangi kidney amadi liver su sokalle asigumba camp ase Imphal East District ki oina chahi amada tongan ba mafam kaya da pangthoktuna lakli haike diabetes haiba maji is a silent disease ni khangaudragadi ana magi related yam oiri akoi in samna KFT kidney liver function as well as hypertension BP ki sarukse ana sugumba camp se akoi sahi am da akoi Imphal ki oina at least 15 places an pangthok sabani aduna jaga gi lak na koi pangthok da handak ki di koi gi 7MR gi site gi koi keno laga proposal che laga koi director koi gi mission koi gi health state health director ka koi magi instruction gi makha da koi NCD cell Imphal East CMO tinga pullaga koi kema se pangthok sabani ngasi asigumba akoi gi health camp ama sigi sinjabagi maramdi akoi healthy oina leiba darkar oi ana ek leitana phajana healthy oina leiduna akoi gi day to day whatever duties sipai singshu adagi ate khoi myam nomagi khoi thau pangthoi ba myam se ana ye gyawdana phajana leinana ba haibagi waklon sidaista sigi camp se sinjabani Bharat Sarkar na nauna thokiba tariff order bu yaning da phongdoktana All Manipur Local Cable Operators Association asinduna ngasi Kaisampat Lemazam Community Hall da wakan mifam sathakre sayasigi July 3 da Telecom Regulatory Authority of India try na thokiba order amana mathang sahigi January amadagi cable wire tingbagi thabakta ahongba purakli basi yaning da phongdoktana wakan mifam adu sathakibani
khongjang aduda saruk yakiva association ge joint secretary Sergeant Maibamna thong ase local cable tawriba singbu awaba pinaba khongthang ni haike samna haibada akoi Manipur North East ki mafamda leiba yamna pikraba Manipur asi laibana namba laibang aktana leijaba dugumlaba state amo oibanina India government ki huji try gi new masi Manipur da chanam matamda public amadi akoi el show singda yamna awaba mo oigada maram oiba hana akoi na chanaram liba 250 sinai whole channel Star TV G's colors asuma yengba phangmi mayam asi ikang khangongdana MRP lepa matungda price yamna hengalakpa maram asina akoi gi network asi United Forum of Bank Union na tongan Davi sing tanduna Bharat Pumbada Sangshin Kiva strike na maram oidana leibak asida chauna kaiba pikre nongmagi oiba khongjang asina maram oidana state asida su chauna mamitari sarkar amasung lanai mioi singna sel kaithokpa amasung thamjinbada achouba chaitheng pikre tha asigi tara marigi ayuk pung tara makhairom taba matamda local club ki mioi singni haina saktaksaba naha kunromna Wakab board ki makhada hata minuthong da hangliba Muslim girls hostel da leiriba nupi mahero singda tabada nungaita wafum kaya phongdoklam batana office ki pochai kaya thugaira mi haina ngasi Muslim girls hostel da pangthokiba paumi singa unaba amada hostel gi mahero singna phongdokhre paumi singa unaba aduda saruk yakhivi hostel adugi maheroi easterna laikai adugi club ki mioi singna thongdok adu sathakhiba leite haina media da phongdorpa asi aranbani haike restoba matamdaneba tasena koina somda makhol tin gumba dei thugai yang kharak pa makhon ta ba dei thongnau da han ba yenge window degi yeng pa da moi nupa ya me lak pa do tan ja da koin sum iche koi iche cheng ko re ba kuk che iche sum wa mai kaina kai hai ni khonda cha khulak pa dei koina kumak pa ne ba kum tharak pa sida aha ma iche senior ani im de sida phi ge sur da na lei adoi koin kum tharak pa je gate ma pa yok sala ka na moi ma sing thirak pa ne ba Numit aduda lakhiva club ki naharon sing aduna office ki pochai thugaiba matamda thinglubada athiba wahaina chairambata natana ngaksam paiduna ilam ki haina paumi singa unaba aduda saruk yakhivi hostel adugi cook oirivi sajidasna phongdokhe December ki tang tram bida masak khangdaba club ki naharon khara laga work for botta office manungda thugai jai khaina ga khoini ngubada masin makathi na aingonda thani khone tarukpada aina karigino habda nang kanano hangne aina ai staff ne karigi staff no harga masin maka thire engonda Matam sangna All Manipur Art and Culture and Sports Development Society ki President Oiramba Janaf MD Habibullah Sekna tha asigi taratreta laikhidabada lupasina awawa phongdokpa loinana thongni thorom pangthokre ngasi Manipur Press Club ta pangthokiba thorom aduda laikhidrabagi thawaina isorgi mafamda ingna chikna leirunaba thongni jabana mapung oiba thorom oikhe thorom aduga mari lenana lup adugi Secretary General MD Altaf Hussaina laikhidraba MD Habibullah Sekna hinglingai matamda samaj gi damak singthaba yaba thabak kya pangthoklami mahana laikhidaba si Muslim community gi asoba mangjaba amani haikhe paugi marakthana aten babre amatanga logjare DS Enterprises Kaisamthong na Sinjaba Winter Festival Kwakatel Tidim Ground da Anobu Chahigi Harau Nungai Marakta Pangthoklagani Pukning Singsinangai Oiraba International Stall Sing Indigenous Food Item Handloom and Handicraft Angang Singna Kalak Charaba Tongan ba Item Sing VIP Store Asna singba kaya asna festival asigi top pa saktam oiri Lengsing View Saruk View DS Enterprises Kaisamthonggi Winter Festival Kwakatel Tedim Ground December 16 tagi Break matungda miyamda makata pa pawmu pizare Imphal West Commando amasung taruk suba Assam Rifles ki apun bakang bu ngasi nungthil thangmaiban khondram selung balaikai dege pripaki kadarama nongmai ga konana fare farba miyo edu gi maming mutum Romeo sahi yangkhaini thoi apokpa laikhidraba Hari Deva kawi basikong kitna panung dagini mangondagi 9mm ge pistol ama kapa yariba nongmai maru amaga loinana mobile phone ani phangle hare
Numit mangani chumna sathagadaba ahumlak suba Rajastri Bhagyachandra Drama Festival isingani taratare tranipan ngasi theater mirror haubam marak Imphal da sinduna ya school da leiba MD Hall da Manipur State Kala Academy Imphal ge Secretary L Kishorechandra athoiba mithunglen oiduna hogdokhre Manipur Theater ge khongjel ase ing lising amaga chamapan humbudra marifu gi matamda yamna nganna chalamba adu matam aduda theater tawramba lai oikrava oja guru sing aduna experimental play da yumpham oiraga utkivana Khongjen yang na chalambani ngasi mak theater mirror na sinduna Ministry of Culture Government of India ge mityang makhada asigumlaba festival ama leptana sinba asi theater bu tawriba kayagidi achoba mai pakpa amani makhatana lamdam asida theater gi mami samtharak liba asi kokhanaba theater bu pamjaba sing punsinduna angamba thakta honaminasi haina L Kishorechandra phongdokhre Manipur da masi ekoi campaign amasu darkar gi oi taseng masi tawraga theater tawdaba natragana theater asi tawbu taragadi training chataba yadi haibigi wafam da chade ekoi tasena mayamna khangaraba adagi institute amada join tawba haibsi magi advantage amle maduda magi aina ekoi manipur da phangdaba adugumba ekoi lairik khangde theater da mari leinaba adugumba knowledge si tuan ba oza sing natragana magi leiba library adagi ekoi phangba yaba knowledge yam Theater Mirror Haubam Marak Imphal ge President Oiriba Padmasri Waripanavana Hojik Lamdam Asida Drama Yengba Migi Masing Hantarak Liba Asi Kokhanaba Gedamak Hena Magul Leiba Drama Sing Putokpa Mathau Tai Haike Leiba Mahaki Yamna Maksimthan Ngai Oiba Dan Mayam Sing Mahak Doviram Mayam Sing Adubu Urubada Mahaki Matamadu Palingi Matamadu Miyamna Sanagi Jukni Culture Kita A golden age ni haina miyam sintha nariba ashigumba aidingu asigi mami nojaraga ngasi magi mafamda sardanjali amaka tangkachaba ngamnanabagi wakhallonda Rajastri Bhagyachandra Drama Festival haina ashigumba Drama Festival ase Ngasi pangthokiba thoram aduda Manipur Sahitya Parishad Imphal ge President IS Kangjam su saruk yakhe Ngasi festival ahubanumita Manipur Dramatic Union MDU ge idhaugi luhongba haina mingthonba Rajmani ayekpamna iba Dr. Ego Khol Chandrana direction piba drama utkhe Hojik shanabagi phau phongbigani Mathang sahi ki January mangadagi Gujarat ke Bhavnagar da pangthokudariba humfumapan suba National Basketball Championship ta saruk yagadaba Manipur Basketball ge team na litkadaba uniform ngasi Manipur Basketball Association ge President su oiriba Education Minister TH Radesham na yanthokre Hojik paugi maraktana ten babre matanga munglongminase Admission open. Little House Preschool, Singjamai Sograkpam Laikai. Admission open for 2019-2020 session. Facilities available. Day boarding, real-life activity-based teaching. Student-teacher ratio for pre-nursery 6:1. Nursery to class 1 24:1. For more information, please contact 8787773218. Ngasi Manipur da phongliba nungthilgi pause singi mariba pawmuk yaminase Kanglai Paki Maira Gari Tengdinage Tawgi Khutnabada License Nongwena Kapada Mioi Amashire Vishi Asigi Matangda Airport Lambi Tingilure Lok Sabha Mikhalda MPP gi Mirep Oigadaba Mirep Anigi Ming Laukthokre DPC Haidok Trabadi Akan Bakongjang Changshin Nabasem Sare Haidi Toi Kada Bom Hapsinduna Pokai Halaga Nupamasa Amashon Chiba Mioi Fare Paujel Lok Sabha Mikhalda Mirep Oigadaba MPP gi Mirep Ani Laukthokre Lambi Thainaba Site PD Haibi Wahauda Nongwena Kapada Mioi Amashire Lambi Tinglure Bank Union na Strike Sathakre Cable TV Network ta Anover Tarif Order Sanahanbagi Mayok ta Kongjang Changshin Kre Aroibada Moroiba Pom Kana Phongbigani
Gari thengjinage tawbagi wahogda license ganna kapada miyoi ama sire miyamna yaningdaba phongdoktuna Imphal airport lambi thinglure. Mathang tha phaobagi manungda phamung yankhai leiba jiribam hospital gi basic facilities sing pibaga loinana free the test yankhai humdoi tounabagi khudong chaba phanghallagani haina health minister L Jayentakumarna phongdokhre. Amade Kishorechandra Wangkhemcha gi mathakta NSA paliba si sarkar asina hekta panba ngamba natte miyamna lana loubiganu haina BJP gi spokesperson MLA Rajen phongdokhre. Ngasi gi matang sida Manipuri Paulo jare Times of Manipur News yang biro punung kana khurumjare.